Gasi fawagi Prithvi history is the Miyambu Khwaidagi ANGKPA ohinkiva Thoudok Taru. Number 1. Chahi kunga mathoi shubda ngairivi Canada dagi satri Elisa Lem hariba nupi asi January 2013 da Los Angeles da chalame. Elisa mafum maduda Cecil Hotel hariba mafum asida leiramki. Mahakna leiriba hotel asi thainagi matamdagi hawraga yamna akiba Thoudok kya thokibagi warisu leiba hotel amani. Aduga masig mathakta Elisa da thokadoriba Thoudok asina hotel asi amuke hena akiba ohinki. 19 February 2013 numit asida Elisa ge asi vaksang asi hotel asigi Khwaidagi mathakta leiba isingi teng aduda tawraga leiramki. Elisa ge asi vaksang asi hotel adugi customer mana washroom da isingi pressure adu yamna tapna lakpa amadi manam mama cheli haina complain tarokpadagi yengluba matamda thengnarakibani. Elisa si numit kharanigi mamangda mangkhre haina thinarambani. Thoudok asigi Khwaidagi ANGKPA oiribasi Elisa na hotel adugi lifta leiringai matamda tawkhiba thoong asini. Video asi hotel adugi CCTV camera da ukhibani. Masida Elisa si yamna top hanaga manadaba maung amada ukhi. Lift ki button singnasu mangnam da namba sanaki. Aduga mapana amuk mi lakpra haiduna yengi. Aduga ngayhaki matungda amuk kanaguma amaga wari sanabagi maungsu tawkhi. Adubu mafam aduda kanasu leivadi ude. Mahaki tawriva thawang asina Thoudok asi amukke hena akiba fawanki. Ahanbada miyamna maksi hatpiba oigine hena khanarami adubu postmortem ki reporter Elisa si Iraq naraga sivane haina phongdokhi. Amadi mahaki haksang da kanaguma amana physical attack kumba tawbagi mamisu taramde. Thoudok asi yamna chamam namba Thoudok ama oirami. Maram asina investigation tawbadasu yamna lurami. Kona thangda Elisa gi sibagi maram asi accident ni haina lauthoki. Hello ma'am. Bejili hariba India ki games and sports ki betting website asigi maramda khangminasi. Register hek tobuga 20 free spins fangani. Masida Jili game sanaraga hapta khudingi iPhone 16 fangui sansu leigani. Register tobuga welcome bonus sani pansu fangani. Facebook ta review tobugi su 150 rupees fangani. Amadi adungi birthday da lising manga fangui sansu lei. 50% affiliate commission pobo fangduna paisa su yamna tanbi ai. GPay phone pay amadi bank khunimakta yamna line deposit amadi withdraw tobusu yagani. Duga deposit tawba khudingisu 2% extra fangani. Sanarimsing register tawbiro comment link hapsarabani. Number 2. Southern France ki province region da yamna apikpa khungang am leirami. Khungang adu Tarascon haina khangai. Duga chahi khudingi mafam masida festival ama pangthoi. Festival asigi Khwaidagi maruiba main part asi dragon puppet show asni. Masi mafam dugi thainigi history adu utpa kumhai amani. Mafum adugi miyamna thazavada 6th century ki matamda dragon ki saktam manba jiva ma khungang aduda leirami haina thazanai. Jiva adu tarak saina khangnai. Jiva sina khungang sida laklaga mi amadi mi sing adugi yum sing adu yamna toine attack tawi haina thazanai. Asumna sum torokpadagi miyamna Saint Martha sida haizaraga jiva sibu fajananki. Madugi matungda Saint Martha na jiva adu khungang aduda purakpa matamda leiriba miyam aduna hatoki. Asumna matam madudagi hawraga Taraks asina mafam adugi cultural identity takpa symbol ama oiki. Asumna kumhai asi ngasi fawa pangthoknari. Number 3. 1995 ki matam soida India ki tongan mafam kaya da yamna ANGKPA Thoudok ama thoklami. Mafam adugi miyoisingna phongdokhibada numidangi matamda yumgi mapalda nupi ahal ama laklaga tilhau kita piu haiduna dum lai haina phongdokhi. Aduga tilhau du pikhiba imungsing aduda karigumba laibak thiba Thoudok kharadi adum thoklami. Imung ayambada mi kya siba faw yaunakhi. Aduga Thoudok asi sumnagi apikpa khungangsingda thokhibani. Masigi Thoudok asina miyoising adu loina akiba fawonkibadi numidangi matamda yumdagi mapal amata thoknakhide. Aduga miyoi khara amana mayum thadoklamnaga chanakhi. Nupi ahaladu witch kumba natraga but kumba oigini haina thazanai. Police singsu mafam kayada thizin kedabu nupi adugi physical proof amata fangkide. Asumna Thoudok asi mass hysteria natraga lana sandokpa pawni haina phongdokhi.
Madugi matungda amuk 2008 dagina 2010 phawgi manung asida Thoudok asi amuk Uttar Pradesh amadi Maharashtra gi khungangsingda thokpagi paw amuk sangdorakhi. Dubu miyam amadi police singna Thoudok asigi physical proof ti piba ngamkide. Number 4. 1999 gi matamda hikers group ama Colorado gi Rose Bell National Forest da hiking torome. Hikers group aduda angang kesu yorome. Jared Atadero hariba angang asisu magi mapa Ellen Atadero ga hiking tawbadu yorongki. Asumna sumsum lakpada hikers group adu mafum amada ngahak potharame. Adubu Jerryna atai potharingida mathanta matek amasum chatpa sanabada khanghaudana mahak lamhangnaki. Asumna group tudagi Jerry mangkirame. Angang adu hek mangkre khanglakpa mikupaduda yamna thuna search operation ama launch tawki. Maduda local authorities, search and rescue teams, helicopters ke amadi mafum adugi volunteers sing fo yaurga mafum adu sinma thungna thekhidubu matam kuina thiraba fawda fangba kawwa lekide. Madugi matung chahi mari leiraga miyambu angakpa ohinkiwa Thoudok ama toki. Hikers group amana mafum aduda lakpada Jerrygi saru sarang madi magi phirol sing adu mafum adugi mi pangna changadaba mafum amda thengnakhi. Saru sarang madi phirol sing leramliba mafum adu yamna leite manadava chatpada yamna khudong thigadawa mafum amani. Maram asina sumnagi chahi ahum khatang hariba angang aduna changba haibsi oithoktaba amagumani. Aduna Jerrygi Thoudok asi yamna chamamnaba ngasi fawba kamdongna thokrin haiba chapchana khangdriba Thoudok amani. Number 5. Matamdu Anisuba Lanjaugi matamne US Navy singna West Coast da Blim Serbi airship asi sizinaraga patrolling torumki. US Navy gi masigumba airship asi fanayam lerame. Mayamdugi marakta L.Ed Blim asisu amani. L.Ed Blim asi 16 August 1942 gi matam asida California gi samudra mapalda patrolling torumi. Blims aduda crew members anisu yorumi. Pilot Ernest Cody amadi co-pilot Charles Adam. Blim adu kadisi tawdana take off torumi aduga radio communication da makhoi ani samudra aduda oil slick havadi thaw hidokpa thengnabadagi investigate tawri haina hairakhi. Makoina investigation tawbadu manakta leiba nga phaba lakpa mi kharanasu ukhi. Masina crew members ani dugi aroiba uhoba saktam oigedorivani. Ngahaki matungda airship adugi radio connection adusu mangki. Madugi matung ngahak leiraga airship adu San Francisco gi yummarakta tasilakhi. Matam madura changlaga yengluba matamda airship aduda kanasu yoramde. Asumna crew members ani du mangkirame. Airship adu kaishu thoidokpa yadabasu yoramde amadi maduda yaukiba parachute amadi life jacket adusu loini yoramki. Asumna Thoudok asi ngasi fawba kamdongna thokribana khangba ngamdre. Number 6. Matamdu 1587 gi matamne Sir Walter Raleigh hariba Queen Elizabeth gi makhada thabak tawba nupa asina Roanoke Island hariba North America da leiba island macha asida colony ama semba pamki. Matam aduda England na makhoi sasan asi North America da su yohunba pamlami. Maram asina Sir Walter na miyoi chamaga taraga taret island asida puraga lakhi. Maduda nupa nupi amadi angang kesu yorakhi. Colony du gi governor na John White hariba nupa asina oiki. Mahaksu mafum aduda magi nupi amadi machaga loinana leivani. Bu matam kharagi matungda makhoi hingnabagi supply ayamba loisilakpana John White na England da chatlaga supply khara lawrunaba torome. Sumna 1587 gi matamda John na England da muk chatki. Adubu chatluraga amung laknabu honavada chahi ahum muk hena changki. 1590 gi matamda John colony da muk halakki. Adubu mahakna lakpa matamda mafam adu ichik chiklaga leramki. Miyoi chamaga taraga turuk magi family su yauna mafam aduda amatta leramdre. Khwaidagi ngaklibasi mafam aduda asiba haksangmadi kana chinabagi mamisu amata taramde. Makoina mafam adu thizinba matamda manakta leiba upami amada wahai amakhak iramba thengnaki. Upami aduda croton haiba wahai asikhak iramba thengnaki. Wahai asina amukka hena Thoudok asi angakpa mu hele. Ngasi fawba Thoudok asi chapchaba kamdongna thokrin haiba khangma ngamdriba mystery ama oiri.